ꯑꯍꯥꯟꯕꯃꯛꯇꯗ News Live की माइकैदगी लिसनरसिंगबु खुरुमजरी मयाम नुंसिबिदुना चैनल असिबु सब्सक्राइब शेयर अमदि कमेंट पिबिरमु ngasiगी ओइबा मरुइबा पाउ कया मयामदा खंगनजरी US Iran की ceasefire kaikhre target marfu henbda airtight toukhre US Japan masung South Korea na Indo Pacific की SMR जुटी साइन तौनाखरे कोरगोरदा एवोलो खोंसत याम नक्सिलकले WHO US ना यूक्रेन पोट्रियोट सिस्टम की इंटरपेंस्टर मिसाइल पुथोनब लाइसेंस पीरब याय सेंटरना एल निलोना पीरकपा अकी तुजिंगबगी थवोंगसिंग अदुदगी ngakthoknaba सेम साबगी थबक कंखतखरे जयशंकर ना कुवरे की काउंट स्प्रिंट उमदुना लेबा अनी की मरक नक्सिनरब हेंगतनब खनाखरे प्राइम मिनिस्टर मोदी महाकी लेबा अहुम की खोंचत की अनी सुबल लेक ओइना ऑस्ट्रेलिया दा थुंखरे TMC की प्रोटेक्ट रैली दा अपन पीनब होनै हाइना ममताना BJP दा मरान सीखरे इंडिया ने इंटीग्रेटेड स्टेट्स रेंज तगी माई पाकना पिनाका लॉन्ग रेंज गाइडेंस रॉकेट जायंग तौखरे निजर हापदा इंडियन गवर्नमेंट का मरी लेना बगी प्रमाण लेते हुजिक मखा ताबा पाउ सुगाइना पिजरी US Iran की ceasefire kaikhre target marfu henbana airtight toukhre मिलिटरी अलायंस नेटो की समिट मीटिंग की दमकता टर्कीयदा जकारादा लैब यूनाइटेड स्टेट्स की प्रेसिडेंट डोनाल्ड ट्रम्प ने ईरान की ceasefire तौनखिबा अदु लोइरे हाइन लाउथोखरे स्टेट ऑफ हॉर्मोन दा ईरान गा जहाज अहुमगा अटैक तौरखरब मतुंग US मिलिटरी ने ईरान मिलिटरी टारगेट मरफू हेनबदा एयरट्रैप तौखरे हाइरी पाउमिसिंग मरी वारी सानबदा प्रेसिडेंट ट्रम्प ने ईरानियासिंग की मचिन थीबा अमसुंग यामना थीना फत्तबा मिसिंग हाइना फोंदोकी US अमसुंग ईरान की ceasefire मतंगदा प्रेसिडेंट हाइकी आइगी ओइनदी ceasefire लोइरे हाइना खल्ली अखोई मखोइगा मखा ताना ngangnaba पामद्रे मखोइगी फत्तबा मिसिंगना यामना थीना फत्तबा मिसिंगना लुसिंगबनी मखोइदी महु सेनबा हिंसाना थनबा ngakतनी मखोइना न्यूक्लियर खुलाई पाइरबदी सोइदना सिजिनरकनी मखोइना वा ngangnabasi matam khanganbani मचिन थीबा मिसिंगनी न्यूक्लियर खुलाई अमता पाइबग यारोय हाइना याना पुरखरबनी अदुगी मपान थोखरबा प्रेसना वा ngangbada अदुगुंबा यानाबा अमता लैते अमुक हाइरी मखोइसी कैनोमा सोइरब मिसिंगनी कोकिलगुंबनी इरानियन रेजिम असिगी प्रोटेक्टर लिसिंग यांखै मरी रोमना हातोकी मदुगी प्रेसना मदु रिपोर्ट तौरकीदे इरान वारी सानरब मखा ताना मतम मांगहनबम पामद्रे हाइना प्रेसिडेंट हाइकी मरकसिदे इरान की मायोक्ता ऑपरेशन हौबगी वाफम लाउथोलदुना US मिलिटरी की सेंट्रल कमांडर स्टेट होम ना प्रिसिशन गाइडेंस न्यूट्रिशन सिंग सिजिनदुना एयरट्रैप तौखी मदु इरान की इंटरनेशनल समुद्र सरुकता जहाज होनबदा इरान थ्रेट तौरिबा अदु मपांग फुदोकनबिदमक्तनी हाइना फोंदोकी स्टेम कॉन्फ्रेंस ने इरान की मायोक्ता अनौब राउंड की एयरट्रैप तौखरे स्टेट ऑफ हॉर्मुज दा कमर्शियल जहाजसिंग अटैक तौरपगी खुदकता खुद पाखुम पीबा ओइना इरान की मिलिटरी टारगेट मरफू हेनबदा अटैक तौखरे अमसुंग सेंकॉम ने सोशल मीडिया दा एक्स दा पोस्ट तौखी US फोर्सेस ने इरानियन एयर डिफेंस सिस्टम सिंग कमांड एंड कंट्रोल नेटवर्क सिंग समुद्र की मपांगी रेडर साइंसिंग एंटी शिप मिसाइल मपांगल अमसुंग इस्लामिक रिवोल्यूशनरी गार्ड कोर की अपिक रोड कुंट्रा हेनबी थबक एयरट्रैप कौकी मसी इंटरनेशनल समुद्र लंबीदा होनब जहाजसिंगदा इरान मखा तान टारगेट तौरिबा अदु ngamdanabani haina सेंटरकॉम फोंदोकी US की पाव की सोक मतुंग इन स्टेट ऑफ हॉर्मुज दा इरान दा मार्शेस आइलैंड सऊदी अरेबिया अमसुंग रिवेलिया की फिरांसिंग सिंखटपा कमर्शियल जहाज अहुम दा अटैक तौरकी हाइरी मरम चादन इरानियन फोर्सेस ना अटैक तौरकीबा असि यामना खुदोंथिंगाय ओइबा मोंग दा ceasefire थुगाइबनी अमसुंग निखा तंबा जहाज होनबदा लेखाई ताहनबनी हाइना स्टेट कॉम हाइकी इरान की मथकते एक्शन कंखटपा ओइना US की ट्रेजरी डिपार्टमेंट इंटरनेशनल सेक्शन मायोंगनरिबा इरान थाव योनबगी लाइसेंस पीबगा अदुसु कंखटकी हाइरी हौकी जुन कुमाथोइदे इशू तौकिबा जनरल लाइसेंस एक्ट कक्थखरे अमसुंग जनरल लाइसेंस एक्ट अमदा सिंदोखरे खोंथांग
ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯏꯔꯥꯟꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ, ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯄ ꯑꯃꯁꯨꯡ ꯌꯣꯟꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯕ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯂꯥꯏꯁꯦꯟꯁ ꯑꯁꯤꯅ ꯍꯥꯟꯅ ꯑꯌꯥꯕ ꯄꯤꯊꯣꯛꯈꯤꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯡ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕ ꯇꯥꯡ 18 ꯐꯥꯎꯕꯗꯪꯒꯤ ꯃꯇꯝ ꯄꯤꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯂꯥꯏꯁꯦꯟꯁ ꯑꯦꯛ ꯑꯃꯗꯒꯤ ꯃꯈꯥꯗ ꯉꯔꯥꯡ ꯇꯥꯡ 8ꯇꯒꯤ ꯍꯧꯔꯒ ꯏꯔꯥꯟꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ, ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯀꯦꯃꯤꯀꯦꯜ ꯄ꯭ꯔꯗꯛꯁꯤꯡ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯦꯟꯇꯔꯅ ꯑꯦꯜ ꯅꯤꯅꯣꯅ ꯄꯤꯔꯛꯄ ꯑꯀꯤ-ꯇꯨꯖꯨꯡꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯀꯟꯈꯠꯈ꯭ꯔꯦ꯫ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯂꯥꯛꯄꯅ ꯂꯣꯏꯅꯅ ꯁꯦꯟꯇꯔꯅ ꯇꯝꯕ ꯉꯝꯗꯕ ꯅꯣꯡꯖꯨ ꯊꯥꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤꯗꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯉꯥꯛ-ꯁꯦꯟꯅꯕ ꯁꯦꯟꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯃꯔꯨ ꯔꯤꯖꯥꯔꯚ ꯑꯣꯏꯕ ꯀ꯭ꯔꯣꯞ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃꯁꯨꯡ ꯏꯟꯁꯨꯔꯦꯟꯁ ꯁꯄꯣꯔꯠ, ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯊꯣꯡ ꯌꯥꯝꯅ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯀꯌꯥ ꯑꯃ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯃꯣꯟꯁꯨꯟꯒꯤ ꯁꯤꯡꯅꯕꯅꯤ ꯑꯁꯤ ꯊꯦꯡꯅꯕꯅꯤ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯑꯦꯜ ꯅꯤꯅꯣ ꯆꯩꯊꯦꯡꯗ ꯁꯥꯎꯊꯏꯁꯠ ꯃꯣꯟꯁꯨꯟꯗ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯜ ꯅꯤꯅꯣꯅ ꯄꯤꯔꯛꯄ ꯁꯥꯐꯨ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯗ ꯆꯥꯎꯅ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟꯗ ꯐꯥꯔꯃꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯟꯗ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯤꯁ ꯁꯤꯡꯍ ꯂꯨꯆꯤꯡ ꯃꯈꯥꯗ ꯍꯣꯝ ꯅꯤꯅꯣꯅ ꯆꯩꯊꯦꯡꯗ ꯁꯥꯎꯊꯔꯟꯁꯇ ꯃꯣꯟꯁꯨꯟꯒꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤ ꯊꯦꯡꯅꯅꯕ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒ꯭ꯔꯥꯎꯟ ꯂꯦꯚꯦꯜꯗ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯑꯦꯜ ꯅꯤꯅꯣꯅ ꯄꯤꯔꯛꯄ ꯁꯥꯐꯨ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯅꯣꯡꯖꯨ ꯊꯥ ꯑꯁꯤꯗ ꯆꯥꯎꯅ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠꯇ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟꯗ ꯐꯥꯔꯃꯔꯁ ꯋꯦꯜꯐꯦꯌꯔ ꯑꯦꯟꯗ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯁꯤꯕꯔꯥꯖ ꯁꯤꯡꯍꯅ ꯆꯧꯍꯟꯅ ꯘꯥꯏ ꯖꯨꯟ ꯊꯥ ꯑꯁꯤꯗ ꯊꯥꯗ 38ꯒꯤ ꯆꯥꯡ ꯋꯥꯡꯅ ꯅꯣꯡ ꯆꯨꯈꯤꯕ ꯅꯣꯡꯖꯨ ꯊꯥꯒꯤ ꯐꯤꯚꯝ ꯑꯗꯨ ꯖꯨꯂꯥꯏ ꯊꯥꯗꯗꯤ ꯈꯔ ꯐꯒꯠꯄ ꯎꯕ ꯐꯪꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯌꯦꯡꯕꯗ 40%ꯒꯤ ꯆꯥꯡꯗ ꯁꯣꯟꯊꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯚꯝꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯆꯨꯔꯤ꯫ ꯃꯁꯤꯅ ꯅꯣꯡ ꯆꯨꯗꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ 262ꯗꯒꯤ ꯆꯥꯡ 69%ꯗ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯏ ꯋꯦꯗꯔ ꯕꯤꯜꯗꯤꯡꯗ ꯃꯤꯇꯤꯡ ꯑꯃꯒꯤ ꯃꯇꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯧꯍꯟꯅ ꯍꯥꯏ ꯁꯦꯟꯇꯔꯗ ꯃꯍꯥꯔꯥꯁꯇ꯭ꯔ, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁ, ꯒꯨꯖꯔꯥꯠ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯔꯥꯖꯁꯊꯥꯟ, ꯀꯔꯅꯥꯇꯀꯥ, ꯕꯤꯍꯥꯔ, ꯓꯥꯔꯈꯟꯗ, ꯇꯦꯂꯪꯒꯥꯅꯥ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯄꯟꯖꯥꯕ, ꯋꯦꯁꯠ ꯕꯦꯡꯒꯜ ꯑꯃꯗꯤ ꯑꯣꯔꯤꯁꯥꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯖꯍꯥꯖ ꯃꯅꯨꯡꯗ ꯑꯁꯤꯅ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯂꯩꯕꯥꯛ ꯈꯔꯤꯐ ꯂꯧꯕꯨꯛꯇ ꯐꯤꯚꯝ ꯐꯒꯠꯍꯟꯕꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯈꯔꯤꯐ ꯃꯍꯨ ꯍꯨꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯝ ꯍꯦꯛꯇꯔ ꯂꯥꯈ 350.35ꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯃꯃꯥꯡ ꯆꯍꯤꯒ ꯆꯥꯡꯗꯝꯅꯕꯗ ꯂꯝ ꯍꯦꯛꯇꯔ ꯂꯥꯈ 38.35 ꯍꯟꯊꯔꯤ꯫ ꯅꯣꯡ ꯌꯨꯊꯅ ꯆꯨꯔꯛꯄ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯍꯋꯥꯏ ꯑꯃꯁꯨꯡ ꯀꯇꯟ ꯃꯔꯨ ꯍꯨꯟꯕꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯡ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫